India da leiriba disabled person Crore ama Henbagi Yaipha Thourang Paikhatpa Ngamba political party the disabled Apunbana Sougatkani haina state platform of disabled people's organization SPDPO Manipuri chief advisor Dr. Sapam Jashobanta na phongdorakli hiramasigi matangda SPDPO ge thomi singna saruk yaduna major khulda leiba Manipur press club ta pangthokhiba pawgi mifam amada pafam asi phongdokladuna Dr. Sapam Jashobanta na hai India Pumbagi disabled person Crore ama Henbana election khudingmakta vote thadare Manipur da su disabled voter puna lising talaga marirom leire democracy chatpa leibak ama oina disabled person singso leptana vote adumok piduna lakle adubu ngasi fawbada disabled singi yaifana ba thabak thorom sing paikhatpada lengak amatana ningthina thabak paikhatpagi mami tadre asigumba kaya asig yenglaga India Pumbagi oina disabled person singi network ama oiliba National Disability Network NDN National Center for Promotion of Employment for Disabled Person NCPEDP ga khusam naduna khongthang ase paikhalapane khongthang asige mapung oiba demand sing yawba manifesto ama semduna hairiba thabak thoram sing ado mapung fana paikhatpa ngamba party natraga lengak tuna Crore ama hena leiriba disabled person singna ama joina sawat nabong panep ase lobani haina mang phondokhe manifesto aduda mapung oina India ge budgetary allocation da chada manga disabled person khaktagi hapa health insurance accessibility social security social political inclusion na chingba wafam kaya yauri अखोई गवर्नमेंट की थबक नत्रगा अखोई लनाई की सस्टेन तौबगी लंबी दो फंगद्रिबाउदी अखोई हुजु जे अखोई गवर्नमेंट पीरिबा पेंशन था अमगी लुपा चहुम पीबा पेंशन स्कीम से सी नेशनल सिमासी अखोई नेशनल असिस्टेंट सोशल सिक्योरिटी प्रोग्राम के मखादा अखोई पीबनी अदो मसी की से अखोना वन नेशन वन पेंशन की मवंगदा भारत पुमदा चमाना हुजु की हारिबा पेंशन से Hyderabad gumba Telangana gumba atopa aduga Tripura gumba state tadi lupa lising ahum piri magi state singuna ado akoi Manipuri masih lupa sahung katang piri ado masih se akoi mana ba mohong amada 5,000 da akoi national wide oina Bharat pumbata leiriba akoi persons with disability khudi makta tha magi lupa lising manga pension oina masih PBU hai basi akoi na thamja bani